ꯃꯊꯛꯇ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯥꯃꯦꯟꯂꯣꯛꯀꯤ ꯃꯤꯍꯥꯠ ꯌꯨꯝ ꯃꯩ ꯊꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Palace compound hari khagok makhongda leiba advanced hospital gi manakta saba dukan sing miyam na mai thakre security force sing na rubber bullet tear gas cell kapna miyam tan khaina ba khona bdan pi ama sokle Union Minister Dr. R.K. Ranjan gi kong banandebam leikai da leiba yung ngarang ahing miyam na mai thakre security force na nongmai tear gas cell mok bomb kapna miyam tan khre North East Window TV na sandok sa riba numidangi pau miyang tabriba singbu chan mabam na kurumjari hauzik pau sandok na pizari Tha asigi haukiba chaicha tara humdoida khamelo ki thodokta yom mai chakiba amadi miyoi mapan sikiba thodok adu lengakna kan momongda condemn tawi thodok sing adu da chenaba maralaiba sing fanaba coming operation chathari haina chief minister and birena ngarang pau gi mifam amada phongdokre ngarang numidang wairam chief minister's secretary ke darbar hall da pangthokiba pau gi mifam adu da MP Ningthau Sana Zawbalai Shemba Wak Samadi Yas ke Minister Govindas Konthau Zamamadi MLA Kharasu Saruyaki Chief Minister N Birena Haiki Maralaiba Singh Fanaba Kurangpan Amadi Yangang Popida Thi Humba Chathabada Chenaba Singh Fabangamdri Improvised Pipe Gun Tarukti Fangle Yamna Tamtiba Thodogadu da Chenaba Maralaiba Miyoi Singh Chapchaba Chairak Pinaba Fanaba Operation Chathagigani Singhi Mafam Nimfuni Thoi Amadi Tampaki Mafam Kuntra Mapanda Kulai Paiba Yummai Thabada Chenaba Singh Fanaba Operation Chathari Haina Chief Minister na Phongdoki Magna Hai Hauzik Thokliba Irang Asi National Media da Kangluf Anigi Barakta Thopagum Uhalibasi Aranbani Masi Mapandagi Lo Kaina Lakiba Miyoi Karana State Asibu Amadi Lingak Asibu Destabilize Tawhanaba Thavak Chatharakpadagi Thokibani Haki Saman khaba gumba nungainda bugi mami ama tarsi akuda thubada pokhona si sumnagi mapandagi ain kaina changa ga khoi bu destabilize state si bu destabilize to pokhona riba to da khoi concentrate to mina si haidana e maikai ani makta chingamani tamani makki praja maroina ungkhana riba community ani gi maikai da ya appeal tokjari rumor si adaki matik sathina rumor tokre sandokre thagoina irang phona ba mioi Ekoi leibak sida leiteb nate ekoi imphal manungda langma matamda valley manungda langma matamda security singsi singi foothills singda tainabam phum singda moi mathau doglegedabdo tawba matangamdre foothills singda karida military mayamna thagna terrorist may apply paiba sing lakpa thengna bu chatgadabuse sidagi loina lambi sida thachan dana loina phaira ga tawraga leirabanina BSF reinforcement matam sana yobong amdre army gi reinforcement matam sana yobong amdre police commando gi reinforcement matam sana yobong amdre tawninga supply tawbong amdre aduna aina appeal tawjari manipur miyam da ai khoi government na sab sana ngasi gi thengnari ba or thengnagadori ba or thengnari bese mase khoi government na hawbudagi hona thengnari ga lai aduna masidai da koi chingnana yengba thasanana yengba si thadok pirakanda yaringa ye koi phattaba thabak phattaba thoramde thoktanaba khonamina si haibasima ai appeal tawningi tonga thajanagumsi tonga tawnagumsi Palace compound hari khagok makhongda leiba advanced hospital gi manakta dukan kharanga si miyoi kangbu amana mai tharamle miyam tholaktuna lambi thingba lambi da tayar mai thabana chingba kaya tawke maduda security force personnel sing amadi state force sing na lambi thingliba Miyam adubu tankhaina ba khonaki Manipur Fire Service ke fire tender laktuna mai adu muthaki Miyam amadi security force singi marakta akan mumongda mugnarakpadagi security force personnel sina rubber bullet tear gas cell amadi mok bomb na chingba kaya su kapki nongmai ron kaya su ahangbada kapki hari Miyam nasu nauri kapna security personnel singa mayuk naki irang aduda hari khagok makhongdagi manglembi kobi chai kunma palom surabi nupi ama yet thangba makhongda rubber bullet na panbadagi soki mark advanced hospital da laikanaki Nupa manga amadi RAF personnel singna detain tawduna thamki kona police gari ama laktuna mokhoi manga adu mafam adudagi puthoki और भी आना
Union Minister Dr. R.K. Ranjan gi kong banandebam leikai de leiba yum ngarang numidang pung 10 makhai helakpa dawai da miyam thomjinduna mai thakre thaudok adu ngarang new chekon da yum ani amadi dukan ama mioi kangbu amana mai tharambaga mari lerena wangkhai kongba amasung ayang pali romdagi masing yamlaba miyam thomjilaktuna irang haurakpadagi security personnel singna laksillaba matung miyam aduna masa masagi yumda hanbagi lambida minister gi yum mai thabagi thaudok adu chathakibani hari panba yai lamda masida haujik thokliba irang asigi matangda India government ki maikedi karigumba wafum amata fongdoktana tumina leithokpa amadi union minister oiraga irang asibo loishinnaba center da kanba pressure pi de haiduna khoisau narba miyamna mamangda su union minister Dr. R.K. Ranjan gi yumai thanaba honaramba leikrabani Ima Lebak Manipur Koba Facebook page amada ngarang numidang mingchat thihanba yaba amadi political career da sokpa yaba yumfam yaudaba post thagalakpa ase Taraina Lode, Matik Jaba Tavak Lokat Haina Minister Tonga Biswazit na Paumi Singh the High Crane. Wafam Masingasi Sanjan Tong the Labam Haki official quarter the Pangtopa Paugi Mifam Amada Biswazit na Fongdokibani. Mark na high Facebook page asina Tagalak Libam Hapu Mingchatihan Bayaba post Adugamari Lenina, Ngasi cybercrime the case ama Tangat Cray. Hauzik Togliba Irang Asida Charang Nabamadi Bipaiba Pognering a Cherak Asida, Kangho the Facebook the Yumfam Yaudaba Aranba Semjin Sazenba post Kaya Tagalak Libam Singasi, Atuba Matamda Sing Doctor. Sengdoraktrabadi logi oiba kan bathawak lokhalagani nakalamarom da Facebook page asiki admin singna mangonda changjarakuna lale haizadrabadi logi mating loduna kan bathawak lokhatkani haina so fongdoki Karamba mongda ingonda attack tawsige haibigi khanara kugi tanja among oina ngasi ngarang che kun source mayam dagi serious oiba matamda haibadi ngasi ngasi makki le PSC kuna defamatory oi aduga alleged adu akoi le riba political character assassination ama oibne maram oraga SP haibig crime da che pija gre aduga mari le ba manai ba ki odi ate Facebook ki leba page king aduga WhatsApp group sing action loper na ga isai da lejare basi akoi ticket pa hore lemna tharoi adu phatta bu positive lalle harakanda Asi hari posting na confusion or report am gas him to a heavy mound of the action of the report of yam conspiracy lina, cook lina, son of a port of a yauri aiming the two Pasiki Posima, Panganzage, Luna Hariba, Imalebak, Manipurisi, PSG, Pajana Labor Pony, among Biaroi, Aduga, Lord Piaroi, Matam Changbaya, Tubaya, Chumamutan, one of the Adubu, Mapodi, Marupanga, Matunda Amhana, I want to talk to Atopoda, talk to Nabagi, action of companies, a car. The Makeda show him a thing is a great Imalebak, Manipur Namasi, Kanana Pirpa, Swastagi, Karino, Habasi, Hajana, I put a Lakana, what is how that could warm welcome to Gani, Adunat and Napuro, what we have already, Madu consequence, Paro, Habsima, with Adu Lorena, Apogi Masigi, Siat of Viribamusing, Masipuna Kutopio. Board of Secondary Education Manipur Loba High School Living Certificate Examination 2023 result first rank Fanglaba Kwakatel Hino Kungem Bida Labor Ratan Kumar Memorial School Gim Hairoi Yangkom Pare Hanba IAS officer winning bagi apamba Fungdokre Pare Hanba Kwakatel Hino Kungem Bida Labor Yangkom Sukumar Amade Yangkom Ongbi Renu Anigi Machanupa Anigi Manunda Ahalne Pare Hanba KZ Dagi class 5 Fauba Kwakatel the Labor Regular English High School da Tamlake Pare Hanba Masagi Fibam Fataba Amadi Ibung Manungi Awaba Kaya Laibana class 6 dagi Ratan Kumar Memorial School da Honglakibani Pare Hanbana New TV da high first position Tarakani Habigi Tazabadi Lakide Adumako position Yarakani Habigi Tazabadi Adumaklay Ma class 11 Amadi 12 Manipur da Tamduna need pass Matung UPSC exam Thagani Hainuso Fongdoki Nakalamarom da Mahang Ngasi Mai Paglak Libasi RM School gi Oja Sing Amadi Mahaki Imung Manung da credit piningi hai bagalunena Hausik Togliba Kangluf Anigi Irang Asi Atuba da Lushin Bagi Apamba Fongdoki Tungda Haurakliba Mahiroi Kayana Nombagi Akagnaba Pung Tamduna Laidik Pabagi mode Ngai Haktang Oiraba Suponi Changna Pabiu Haiki Yam Hadana Kanto is Hadi. I Adam position did American Cameo, fast to look minor surprising way. I say 11 science of China. I do a need Taraga, UPSC who try to get it. I don't think I did class 6 for regular time. Class 6 years cannot over the family problem. Hagaleva is Naga Levan, the Gitorga, Pazana Kangam, or the Matangay, I am the class 6 to home. Or they don't I give them China character when I don't I Yam Naga Leva. I don't have Corona, Kakalapo, they don't not, they don't yam.
होनागर ट्यूशन को मजे आई जे हायर मेकअप खितंग चलमेबा होबरा अदुना तबदा अतोपदी अखोई स्कूल दा लोइन तौरे स्कूल दगी दुम पुंग 8 मखाई औकी दे चलागने नुंदांग दा दुम नुंदांग बु तौरे अखोई एक्स्ट्रा क्लास होइना तौरे स्कूल दा लोइना नुंदांग की पुंग हाई पुंग 8 नुंदांग की 8 मखाई दा चेजी दे योमा आई गा इनाउ पांग Residents Union Amsuna Sinduna ngasi Department of Transfusion Medicine RIMS ka khusam naduna I donate tawbagi tharam ama pangthokre tharam aduda punna miyoi kunlom I donate tawki lonina tharam aduga mari lenina Amsugi President ngasapam sana halna phongdorakpada Manipur da thokliba irang asida asokapan nanglaba miyoi singna I gi awatpa kaya mayuknari ba asigi khanduna kharadang oiraba somating pambangamna ba wakalonda ngasigi I pibagi tharam asi pangthokpani ngasidagi hauduna pangthokliba I donate tawbagi tharam asi makhatana pangthokna ba thawrang tawri haina su phongdoki All Assam Manipuri Union gi Maikei degi Manipur da huji Himalaya bakter thoiba thodo sigida sokpan yawrabai sinau singda hugi I katholaga mateng pangjage nang si blood donation camp masina ahan pangthok chabani akhoi pangthoiba blood donation camp masida amsuga loinena all Manipuri Union ga akhoi sinau singa khusamnaraga pangthok chabani Vishnupur District Manung Chanba Fubala Loktak Maru Community Hall ngasi free health camp ama pangtokre camp adu ex servicemen's association Red Cell Division amadi chief medical officer Vishnupur ga kusam naraga pangtokibani thauram adu da Fubala High School amadi Sunusipai Upper Primary School da hangba relief camp sing da leiba inmates sing amadi khungi miyam su saruyaki camp adu da miyoi chamri romna mit nuai taba sarugi leina angang singi yagi amadi pungning hakchangi yauna leina kaya lemna laeng bagi khodong chaba funky hidak lang thaksu yantoki Uripok Apunba Lufna Uripok AC ki MLA KH Ragumani gi mathakta thamke ba boycott tawbagi wafam dalenga ki scheme singda athingba thambagi wafam leiti haina Uripok Apunba Lufna haikre wafam asingasi Manipur Press Club ta pangthoki ba pawgi mifam amada phongdoki bani mifam aduga mari lenina Uripok Apunba Luf ki General Secretary Samom Drubana hai haukiba me kunipan da Uripok ta thoki ba thodok odugi matang da wari sanasi haiba Taragadi, MLA ki Maikei apology ama mayek singna tawraba matamda da wari sanabagi thong launa hangduna leiri karigumba MLA masagi Maikei apology tawraktaba thoklabadi makhatana wari sanabagi thabak tawroi amadi Uripok ta leiriba micham miyam ase yamna tamthiba kangbun nate Uripok AC ki MLA KH Ragumani na hojik thokliba irang asigi matangda khanna nenabagi mahuta mayumda thokiba isu adugi matangda nainaduna leibaki thawang asembak Uripok miyamna nuaite thokiba thawdo odo leibaki Thaudoka Mari Ledina Chongsin Bakongjang Amani, Maduda MLA Masana Miambulan Uhanaba video kaya Sandok Samjin Tauraga social media that Hagalapagi Tawang Asito from Tok the Bani Hanaso Fondoki. Miamda, Doctor Babuna, Hoi, Case Ragumani, Matakta, Rivokum Balu, Amadi Miamgi, Holau Baloina, I go boycott Tokzaki, Togodabu, I go boycott Togomatamda, government gi oiba scheme sing lady adugumba chenggen bana singba adugumba tawsingda I think vocation lejade MLA gi mai gi akogi tonganna organization apex body ne na semaga chenggen basing gi oiba apex body singna lana sandoi basing do kudakte lepiu agi urbo kun buluki oinadi uje lady bi issue siga mari lenana wari sanase haiba taragadi urbo kun buluk amadi akoi miyam se yamna tamthiba kambu amta nate adubu MLA gi mai gi sing apology ma fazana make sing na tobiba taragadi like wari sanadu gi akoi thong launa hangdra tammi hairiba poche apology torokta taragadi akoi makha na wari sanaba amta akoi lejeroi Haukiba me kunipan da Uripok ki miyam na MLA KH Ragumani gi yumda hojik thokliba irang asigi matang da Uripok miyam na kari thodang lawgadagi haiduna watana ba sangbada MLA gi macha nupana nomai kapthoropagi thodok aduda nomai maruna panbadagi sokiba thodam Roshan na phongdorakpada MLA gi mayumda changluba micham amabu yumgi pochei huranba amagum urakpa asimag yamna laibak thibani haina so phongdoki mana akoi da blame toropagi clarification to pijage akoi numito changmure changba matamda akoi mari manga hana mang thai da magi gate ke loina ma hangami magi worker khara so amani su leiram bo ui da magi sifoi santri taba kangbu tuna leiramaga mi amta kauthabiu bagi representative ni akai lekai ni yam nakna su lei ni akoi ga kauthabiu wari sana jage na haije koina magi security duna yam usit thoi dana anoi ahum mari manga la ga no to bo khot paina response tore aina akoi ahum mari manga natte koi me am lai tung da nakan leirak changbam chidi yeng biu me am tung da loin lak pani the gets a come long lonjan gare security am sangaga the gets a tille law reina yamatari ko thopiu magi stand do kaino tum tadi khangjage na law khong batawi gets a heck nam khairu matam da magi sumang pa da ichap sana lepe mai lai sang macha amale ragumni gi macha nu pak phaira concert sil mana magi double barrel no maisina first floor dagi thongnau dagi angona direct live attempt tawra ka bakani
Manipur da Ladiba Yoga Association Tarataro ki Apunba Love All Manipur Yoga Fraternity Union Manipur na senduna ngasi Manipur Press Club Imphal da Paumi Singa unabagi tharama ma pangthokre Paumi Singa unabagi tharama da All Manipur Yoga Fraternity Union Manipur gi convener Dr. N Ibohol na hai hauzik thokle ba irang asi maru oina Manipur amadi Myanmar ga Tainafam border sing matik jana fencing tawdaba asigi tanja lauduna narol da changlaki ba chin kuki sing aduna horak lan amani haina su haikre magna makha taraduna hai Manipur gi Chingi lam singda popi thazilak pamadi reserve forest area singda ano bayum kaya sajanduna Lady Basi tinglubadagi tholakpa thodok amani haina haiki Maitaibu schedule tribe ta olu haibna dadda Bharat Manipur Sarkar gi koi recommendation of pir haibagi matang da panchibu afum aduga mari rei madun ai wakhanda amso khogi jogi union apun bu union si wakhalon de maduna mang da thamnaga tasengba makhogi nungjo wakhalon de Manipur Sarkar na yam akanba section thorang ama Manipur amasung Myanmar ga tainaba hilam fencing tawtaba ahang ba singsi yengerga sangai Sin kuki amadi zomi kangbu sing aduna koi Manipur gi singilam hangbu yengerga popi thajalapa ate narcotic mari naba mita pambi thajalapa drug mayam sungbagi manufacturing gi plan mayam Manipur likhalapa Loinena Thauramadu da Saruk Yakiba All Manipur Yoga Fraternity Union Manipur gi convener KH Opendra da Fongdorakpada Thokliba irang asi India government amadi Manipur lengan athuba matamda warishin ama puraktuna mahusa ki punsina hanjalakna ba honagadabani haina so fongdoki magna makha taradun hai athuba matamda Indo Myanmar border security force sing thamduna amadi border fencing mapung fana loishindriba fawa mitop mirancha changlakpa thingzinna basu appeal tawrakli State asigi woiba yoga bu yokot jaba pamjaba yoga sana jaba pamba yoga bu nungsijaba madil dam asigi naha ahal kaya gi tuning haksang wakhal laita handuna hiram khuding makta state asibu manglomda sangsinna honabada chawut hudang lodun leijeriba santi pamjaba state asigi yoga sansthan taraga manga sindun semjaba All Manipur Yoga Fraternity Union na sinjaduna haukiba jungi tarik taramathoi noaijing nimita je khoi wakat mi pam pangthok sakre mari leinaba state amadi center gi authority na nundam asida athubada thanti hanjin handuna tangdu leitaba punsi marelda namdam asida leiminari ba yalhomi khuruk khudimak nungsi sanana mahuksagumna leiminanaba sinbiyu Manipur da thokliba irang asi kangluf anigi marakta thokpa irang amani khanduna leirambani adubu madugi ona taina bada kogi militant singna micham miyam da landaba oiramle haina maitei pukai lof Lakipur Assam na haikre wafam asingasi Manipur Press Club ta pangthokiba Paumi singa unabagi tharama mada fongdokibani Paumi singa unabagi tharama du da sarugya kiba maitei pukai lof Lakipur Assam gi president Yumnam Nodia Chan na hai Manipur da haukiba me ahum da ikhang khangaudana thokiba irang asina maram oijuna mayum makai maina tumna thadok pikraba mioi Singna relief camp singda jangjafam laudun awaba khangliba mioi singda makoi ki nongmada jangraba yadraba polam kaya puduna angaba mateng kharadang pangjagi haiduna lakhibani haina su haiki loinena Manipur gi mapanda igi mari oina hingliba ekoina matam amagi puwarina punsinnadana thamlamlabasu ekoi masalgi marakta igi mari leinaba asina Manipur da thokpa thaudo kaya asi tabda yamna thamoi soi haina su fongdoki Kogi kasargi khungang organization kaya meira paibi na chingba luk kaya dagi mateng khara khomga charaga akoina tengbang asi Manipur gi miyam gi awaba taraba aduga thawai na pontha oikraba makogi imung manung na chingba aduga kem kaya da tanjapam laudun leriba punamaki mapamda ngamjaba mateng khara pijage hadana lakchabani taibang mapu mahagna khara thuna irei pakasida shanti purakpa pinabisanu hadana thawni jagrabani igi mari lena bani na mapamasita thoiba irang se tabada khoi jamna mi paije khoi khangthom khangjade aduna irang se paliba lengak sarkar sina khara athuba matamda shanti purak pajaba soidana makki tawbigani bharat sarkar na soi masigi thabak paikhat piu haba miyengsu chingsinjari Thoram aduga mari lenena maitei pukai lof Lakipur Assam gi advisor Dr. KN Chan na fodorakpada Manipur da leriba kangluf khudingmak na magi aigi haiba wakhal thadoktuna amata oina punsinduna thogliba irang asibu amata oina thengna minase haina su haikre magna makha taraduna hai hauzik thogliba irang laksinaba honabada chaba thakpa khangdana ngak seliba miesing asigi chana thaknabagi polam kaya su asidagi mateng pangki haina su haiki ngamkai ngaiba akoigi nungsijaraba inausing marumapang sing makoina aing nungthin mikseng khangduna tumit kang marakta
ngam bu ngak li base makoi gi awa base akoi saruk jamina ge haibagi pandam amsu akoi na jauri manipur sarkar na amasung lamdam masigi CSO sing na su relief camp sing dadi angam mateng piduna chana thakna ba nongmagi changdraba jadraba pochang sing adudi watte haibagi phibam jakoi ubo phamjai adubu mayum makai thadokpagi nungai tabagi khoirang khoisau na ba amasung angang sing na wana lelibido adugi damakta de akoi nungai taba phaujai Aroy bidamari pau amuhna pizari. Kamelo ki mihat yumai thaba Chief Minister N Biren akan momong da condemn tokre maraleba singfana ba operation chathari haina phongdokre. Palace compound hari khagok makhong da leba advanced hospital ge manakta sava dukan sing miyam namai thakre security force sing na rubber bullet tear gas cell kaptana miyam tan khaina ba khona badan pi ama sokle. Union Minister Dr. R.K. Ranjan ki kong banandai bam leikai da leba yung ngarang ahing miyam namai thakre security force sing na nongmai tear gas cell mok bomb kaptana miyam tan kre. Northeast Window TV na sandok sa riba numidangi pao matang sa daloy zari miyang tabiri ba singbu amuka hanachan mabam na kurum jari.